Eviction Da Soklaba Yumbu Singna Wakat Mipham Phmkhre Loinana DC da Wakat Cherol Pisinkhre HEIROK tongan ba mafam singda eviction pangthokna ba mari lenaba singna thaurang lokhalakpada yum ingkhol Soklaba khunja singna ngasi Heirokki tel da Wakat Mipham Phmduna eviction gi order adu amuk hanna khanabiu haina taksinkhre tungda SDC Heirokki khudangda Thawal District Deputy Commissioner da Wakat Cherol amasu pisinduna mari lenaba official sing yawhalaga scientific land survey hana pangthok piu haina su taksinkhre ngasigi Wakat Mipham aduda eviction tawdrigai mamangda hana survey tobiu stop selective eviction insilaga toba eviction miyamna yaba ngamloi haibana chingba thaba placard kaya paikhi ngasigi Wakat Mipham aduda saru yakhibi TH sila kobi nupi amana haikibada handagi Heirokki eviction order asida punna eviction taw haiba asidi yaningde eviction tawrabasu darkar gi matung inna tawgadabani aduga scientifically habidis satellite ki mateng loba amasung lam asi kayam kuirage haiba amasu yengba changli samna harabada khaslen loina eviction darkar oide public da nungai hangadaba maong de eviction tawbiu haiba wafam sing thamki